ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯂꯪꯆꯥꯛꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 17 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯃꯥꯗꯨꯅ ꯂꯥꯛꯄꯗ ꯃꯈꯨꯠꯅ ꯎ ꯄꯥꯝꯕꯤ ꯑꯃ ꯊꯦꯡꯅꯔꯨꯔꯤ꯫ ꯑꯁꯨꯝ ꯃꯥꯕ ꯑꯗꯨꯗ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯎ ꯃꯈꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎ ꯑꯗꯨꯒꯤ ꯃꯔꯥ ꯑꯗꯣ ꯂꯦꯡ ꯆꯠꯇꯨꯅ ꯐꯨꯀꯠꯂꯛꯈꯤ ꯂꯩꯅꯨꯡ ꯑꯗꯨꯗꯒꯤ꯫ ꯑꯗꯨꯒ ꯑꯆꯧꯕ ꯂꯥꯏꯔꯦꯟꯅ ꯀꯣꯌꯦꯠ ꯌꯦꯠꯁꯤꯟꯕꯒꯨꯝ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯎꯔꯨ ꯌꯦꯠꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯅꯥꯟꯊꯣꯛꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯤꯅ ꯄꯨꯟꯕꯒꯨꯝ ꯎꯔꯥ ꯑꯗꯨꯅ ꯄꯨꯟꯁꯤꯟꯈ꯭ꯔꯕꯅꯤꯅ ꯂꯦꯡꯕ ꯈꯣꯠꯄ ꯀꯔꯤꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯍꯥꯛ ꯁꯅꯥꯃꯍꯤ ꯁꯤꯗꯕ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯃꯆꯤꯟꯗ ꯀꯟꯅ ꯁꯣꯜꯂꯤ꯫ ꯃꯁꯥ ꯑꯗꯣ ꯎꯔꯥ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯨꯛꯊꯣꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯎꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯛꯂꯤ꯫ ꯅꯥꯟꯊꯣꯔꯛꯂꯕꯁꯨ ꯃꯍꯥꯛ ꯀꯔꯣꯝꯗ ꯆꯠꯀꯅꯤ ꯈꯪꯗꯕꯅ ꯉꯥꯏꯍꯥꯛ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯆꯪꯁꯤꯜꯂꯦ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯕꯁꯨ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯨꯑꯧꯕ ꯑꯃ ꯍꯦꯛꯇ ꯂꯥꯛꯆꯔꯅꯤ ꯈꯟꯗꯨꯅ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯅꯥꯄꯤ ꯃꯔꯛꯇ ꯆꯠꯄꯒꯤ ꯁ꯭ꯔꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯆꯠꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯒꯤ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯣ ꯀꯔꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯄ ꯍꯦꯛ ꯂꯦꯞꯄꯗꯗꯤ ꯇꯥꯔꯝꯂꯤꯕ ꯃꯈꯣꯜ ꯑꯗꯣ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯋꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯄꯒ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯃꯨꯛ ꯍꯦꯛꯇ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯄ ꯍꯧꯋꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯄꯒ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯂꯦꯞꯄ, ꯑꯃꯨꯛ ꯇꯥꯗ꯭ꯔꯒꯅ ꯆꯠꯄ, ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯗꯨ ꯈꯪꯂꯕꯗ ꯃꯍꯥꯛꯅ ꯆꯠꯅ ꯂꯥꯎꯔꯛꯏ꯫ "ꯑꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩꯕꯨ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤꯕꯣ? ꯂꯥꯏꯕꯨ ꯑꯣꯏꯔꯦ ꯃꯤꯕꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯑꯣ꯫ ꯑꯩꯕꯨ ꯂꯛꯅꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠ ꯑꯃꯝꯕ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯌꯨ"꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕꯗꯒꯤꯔ ꯀꯔꯤꯅꯣ ꯇꯥꯔꯝꯕ ꯃꯈꯣꯜ ꯑꯗꯣ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯆꯠꯂꯝꯕ ꯑꯗꯣ ꯆꯞ ꯂꯥꯎꯅ ꯂꯦꯞꯄꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯟꯗꯛꯇꯤ ꯆꯠꯂꯝꯕ ꯑꯗꯣ ꯂꯦꯞꯂꯨꯔꯕꯁꯨ ꯃꯈꯣꯜ ꯑꯗꯣ ꯍꯧꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯗꯣ ꯀꯅꯥꯒꯤ ꯑꯣꯏꯔꯕꯅꯣ ꯈꯪꯅꯤꯡꯕꯅ ꯃꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯈꯧꯔꯥꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯛ ꯑꯗꯣ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯂꯥꯞꯇꯛꯅ ꯂꯨꯄꯥ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ, ꯑꯃꯨꯕ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯕꯤ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯆꯠꯇꯨꯅ ꯇꯥꯟꯅꯔꯤ꯫ ꯃꯍꯥꯛꯅ ꯇꯥꯟꯅꯔꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯛꯁꯤꯟꯕ ꯃꯥꯜꯂꯒ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯍꯥꯛ ꯄꯥꯠꯀꯨꯝꯕ ꯑꯃꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯗꯨ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯃꯤꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯗꯤ ꯄꯥꯠ ꯑꯁꯤ ꯅꯠꯇꯕ ꯑꯇꯩ ꯃꯐꯝꯁꯤꯡꯗꯤ ꯏꯃꯝ ꯃꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯆꯠꯇꯨꯅ ꯂꯥꯛꯄꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟ ꯌꯧꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯄꯥꯠꯖꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯣ ꯆꯥꯏꯈꯠꯄꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥꯗ ꯀꯣꯔꯣꯛ-ꯀꯣꯏꯅ ꯐꯧꯔꯥꯃꯨꯛ ꯄꯥꯛꯈꯩ ꯊꯥꯖꯗꯣ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯄꯨꯡꯍꯥꯡ ꯍꯥꯡꯂꯛꯂꯦ꯫ ꯉꯥꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕ ꯑꯆꯧꯕꯗꯨ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯃꯆꯤꯟ ꯇꯨꯝꯕ ꯇꯤꯡꯈꯪ ꯇꯤꯝꯕꯧꯗꯅ ꯊꯜꯂꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯁꯨ ꯁꯝꯖꯥꯕꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯝꯖꯥꯕꯤꯅ ꯄꯤꯛ ꯊꯟꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯑꯃꯨꯛ ꯌꯦꯡꯊꯖꯔꯛꯏ꯫
ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯣ ꯁꯝꯖꯥꯕꯤ ꯉꯥꯛꯇ ꯅꯞꯂꯝꯈꯤ꯫ ꯁꯝꯖꯥꯕꯤ ꯃꯌꯥꯝ ꯑꯗꯣ ꯃꯈꯨꯠꯅ ꯑꯃꯃꯝ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯏꯌꯥꯏꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯏꯁꯤꯡ ꯏꯌꯥꯏ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯂꯨꯞꯊꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯏꯌꯥꯏ ꯇꯝꯅ ꯏꯔꯣꯏꯗꯨꯅ ꯏꯔꯨꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯅꯨꯄꯤ ꯑꯗꯣ ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯏꯔꯨꯞꯄꯗꯣ ꯉꯝꯂꯛꯇꯕꯗꯒꯤ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯁꯣꯔ ꯅꯤꯡꯊꯤꯅ ꯍꯣꯜꯂꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯏꯔꯨꯞꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕ ꯍꯟꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯏꯄꯥꯛ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯃꯅꯥ ꯁꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯃꯃꯤ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯏꯔꯥꯛꯅꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ, ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯔꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯔꯣꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯤꯡꯊꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯃꯈꯣꯡ ꯑꯗꯣ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯅꯥꯟꯊꯣꯛꯄ ꯉꯝꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯗꯨꯝ ꯈꯨꯠꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯍꯦꯟꯅ ꯗꯨꯝ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯟꯅ ꯆꯤꯡꯊꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯆꯤꯡꯊꯕꯅ ꯍꯦꯟꯖꯤꯜꯂꯛꯄꯅꯤꯅ ꯃꯍꯥꯛ ꯏꯁꯤꯡ ꯏꯌꯥꯏ ꯑꯗꯨꯗ ꯏꯔꯥꯛꯅꯔꯤ꯫ ꯃꯍꯥꯛꯅ ꯏꯔꯥꯛꯅꯕꯒꯤ ꯑꯁꯨꯛ ꯋꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯇꯨꯅ ꯃꯈ꯭ꯌꯥꯠ ꯑꯗꯣ ꯂꯥꯞꯅ ꯀꯥꯊꯣꯔꯛꯇꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯕꯨ ꯌꯣꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯏꯊꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯏꯔꯥꯛꯅꯕꯒꯤ ꯋꯥꯕꯒ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯎꯕꯒꯤ ꯄꯥꯈꯠꯄꯒ ꯑꯅꯤ ꯑꯗꯨ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯏꯁꯤꯡ ꯏꯌꯥꯏ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯒ ꯑꯁꯣꯝꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯊꯣꯛꯈꯤꯕ ꯊꯋꯥꯏ ꯑꯃꯗꯣ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯁꯥ ꯑꯗꯨꯁꯨ ꯍꯨꯃꯥꯡꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯤ꯫ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯪ ꯑꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯪꯐꯥꯎꯔꯛꯂꯦ ꯈꯜꯂꯨꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯈꯔ ꯁꯥꯐꯔꯝꯃꯤ꯫ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯌꯥ ꯑꯆꯧꯕꯁꯤꯡ ꯑꯗꯣ ꯍꯤꯒꯠꯇꯨꯅ ꯑꯃꯥꯏꯕ ꯑꯆꯧꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯂꯩꯁꯤꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ?" ꯃꯗꯨꯗ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤ ꯑꯗꯣ ꯊꯤꯛ ꯅꯣꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ, ꯍꯤꯒꯠꯂꯅꯨ, ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦꯀꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯅꯍꯥꯟꯒꯤ ꯁꯥꯟꯅꯕ ꯑꯗꯨꯒꯨꯝꯅ ꯑꯩ ꯅꯪꯕꯨ ꯁꯥꯟꯅꯔꯒꯦ, ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯁꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯗꯨꯅ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯁꯥ ꯑꯗꯨꯗ ꯊꯨꯡꯂꯝꯕ ꯐꯤꯁꯤꯡ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯧꯊꯣꯛꯂꯒ ꯊꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯗ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯇꯩꯔꯤꯕ ꯁꯟꯊꯤ ꯃꯌꯥꯝ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯗꯨꯗ 3ꯂꯛ ꯏꯔꯨꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ 3ꯂꯛ ꯏꯔꯨꯞꯂꯕ ꯃꯇꯨꯡ ꯖꯒꯣꯏ ꯁꯥꯗꯨꯅ ꯃꯍꯥꯛ ꯃꯁꯥꯗ ꯇꯩꯔꯤꯕ ꯁꯟꯊꯤꯁꯤꯡ ꯑꯗꯣ ꯏꯁꯤꯡ ꯑꯗꯨꯗ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯒꯣꯏ ꯁꯥꯔꯛꯄ ꯑꯗꯨꯗ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕ ꯉꯥꯏꯍꯥꯛ ꯖꯒꯣꯏ ꯁꯥꯔꯕꯒꯤ ꯇꯨꯡꯗ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯀꯅꯥꯁꯨ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯁꯥꯅ ꯁꯦꯝꯖꯕ ꯌꯣꯠꯀꯤ ꯑꯃꯨꯕ ꯃꯆꯨ ꯊꯤꯟꯕ ꯅꯨꯡꯒꯤ ꯈꯨꯗꯣꯞ ꯁꯤꯕ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯣ ꯃꯆꯤꯟ ꯅꯛꯅ ꯊꯝꯖꯤꯟꯗꯨꯅ ꯃꯁꯥꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯥꯟꯅꯔꯤꯕ
ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯃꯄꯥꯗ ꯊꯤꯟꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯣ ꯈꯠ ꯈꯠ ꯈꯠꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗꯒꯤꯗꯤ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯑꯣꯡ ꯁꯕꯥꯟꯗ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯕ ꯃꯅꯤꯜꯗ ꯇꯞꯅ ꯇꯞꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯈꯨꯗꯣꯞ ꯑꯗꯣ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯕ ꯅꯨꯡ ꯑꯗꯨꯗ ꯇꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕ ꯁꯦꯡꯅ ꯁꯟꯊꯤꯁꯤꯡ ꯑꯗꯣ ꯇꯛꯊꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯁꯟꯊꯤꯅ ꯄꯨꯝꯈꯩ ꯇꯩꯔꯕ ꯃꯐꯤꯁꯤꯡ ꯑꯗꯣ ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯊꯝꯂꯝꯂꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯀꯥ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯣꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯃꯐꯤ ꯃꯔꯣꯟ ꯑꯗꯣ ꯁꯦꯠꯆꯤꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡ ꯆꯪꯗꯨꯅ ꯍꯤꯞꯂꯤ꯫ ꯃꯍꯥꯛꯅ ꯍꯤꯞꯊꯕꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗ ꯇꯨꯝꯕ ꯍꯧꯒꯠꯇꯅꯕꯒꯤ ꯁꯣꯜꯂꯝꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯂꯝꯃꯤ, ꯍꯟꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯣ ꯍꯟꯗꯣꯛꯄꯒ ꯉꯁꯥꯏꯗꯒꯤ ꯃꯆꯤ ꯀꯔꯤꯃꯠꯇ ꯂꯦꯡꯗ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯧꯒꯦꯝꯂꯛꯇꯨꯅ ꯌꯥꯎꯋꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯨꯝꯕꯗꯤ ꯑꯁꯨꯃꯛ ꯇꯨꯝꯂꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯁꯨ ꯇꯨꯝꯊꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯂꯪꯆꯥꯛꯄꯤ ꯂꯩꯁꯤꯕꯤꯒꯤ ꯊꯋꯥꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯍꯟꯗꯨꯅ ꯃꯥꯡꯍꯟꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯍꯟꯕꯗꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯅꯨꯡ ꯑꯃꯨꯕ ꯑꯁꯦ ꯍꯥꯟꯅ ꯃꯥꯡꯍꯟꯕ ꯃꯊꯧ ꯇꯥꯔꯤ꯫ ꯃꯁꯤꯗ ꯂꯨꯔꯤꯕꯁꯤ ꯅꯨꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯊꯋꯥꯏ ꯑꯁꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯝꯗꯨꯅ ꯍꯥꯠꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯔ ꯂꯩꯕꯅ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯑꯋꯥꯕ ꯄꯤꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯑꯃ ꯏꯔꯩ ꯂꯩꯇꯕ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯊꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯀꯥꯟꯗ ꯑꯁꯨꯝ ꯎꯏꯊꯔꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯃꯍꯥꯛ ꯆꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯗꯧꯕꯅꯤ ꯍꯥꯏꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯈꯪꯍꯧ ꯍꯧꯒꯠꯇꯨꯅ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯍꯥ ꯇꯍꯥ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ, ꯏꯔꯨꯖꯕ, ꯃꯥꯏꯊꯖꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯥꯎ ꯑꯃꯗ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯍꯥꯞꯆꯤꯟꯗꯨꯅ ꯄꯔꯞ ꯄꯔꯞ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯪꯂꯦꯝꯕꯤ ꯃꯥꯡꯒꯣꯜꯗ ꯌꯦꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯨꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯏꯐꯤꯡ ꯐꯤꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯪꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯀꯩꯗꯧꯕꯤꯔꯒꯦ ꯑꯗꯨꯛ ꯐꯤꯡꯂꯤꯕꯗꯨꯕꯣ? ꯅꯣꯡꯉꯥꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯈꯥꯎ ꯃꯌꯨꯝꯗꯨꯒ? ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯈꯨꯝꯃꯤ, ꯑꯩ ꯆꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯗꯧꯕꯅꯤ, ꯑꯩ ꯊꯦꯡꯂꯦ꯫ ꯃꯪꯂꯦꯝꯕꯤꯅ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯌꯥꯗ꯭ꯔꯣ? ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩ ꯏꯁꯥꯁꯤ ꯐꯥꯎꯕꯅꯦ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯑꯩ ꯊꯦꯡꯂꯦꯍꯦ, ꯑꯁꯣꯝꯗ ꯉꯥꯏꯅꯔꯝꯂꯒꯅꯤ꯫ ꯃꯪꯂꯦꯝꯕꯤꯅ ꯍꯣꯏ, ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯂꯝꯕꯤꯗ ꯆꯥꯅꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯞꯈꯤꯒꯦ꯫ ꯑꯃꯥꯏꯕ ꯑꯆꯧꯕꯅ ꯑꯩꯁꯦ ꯊꯦꯡꯂꯕꯅꯤꯅꯦ, ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯦ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯆꯧꯕꯗꯣ ꯄꯔꯞ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯏꯐꯤꯡ ꯐꯤꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯪꯂꯦꯝꯕꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯖꯍꯧꯏ꯫ ꯑꯃꯥꯏꯕ ꯑꯆꯧꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯌꯥꯝꯅ ꯁꯨꯛꯄ ꯂꯝꯕꯤ ꯑꯃꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯆꯤꯡꯈꯣꯡ ꯌꯧꯒꯗꯕ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯤꯡꯈꯣꯡ ꯌꯧꯅꯤꯡꯕꯅ ꯍꯦꯟꯃꯟꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯤꯡꯈꯣꯡ ꯌꯧꯔꯕꯗ ꯑꯗꯨꯛ ꯉꯝꯈ꯭ꯔꯕ ꯆꯤꯡ ꯑꯗꯣ ꯀꯥꯈꯠꯅꯤꯡꯃꯟꯈꯤꯗꯨꯅ ꯅꯞꯂꯒ ꯀꯥꯈꯠꯄꯅ ꯆꯤꯡꯃꯥꯏ ꯌꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯛꯀꯤ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯏꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯄꯗ ꯃꯍꯥꯛ ꯆꯤꯡꯅꯨꯡ ꯂꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯐꯖꯔꯕ ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯒ ꯁꯥꯠꯂꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ꯫ ꯃꯍꯥꯛ ꯏꯁꯤꯡ ꯊꯛꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯆꯪꯁꯤꯜꯂꯤ ꯃꯈꯩꯁꯨ ꯁꯨꯛꯄꯗꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜꯗꯤ ꯍꯧꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯃꯥꯏꯕ ꯑꯆꯧꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯐꯅ ꯁꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯏꯁꯤꯡ ꯈꯣꯡ ꯑꯃ ꯎꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯖꯈꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯁꯤꯡ ꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫
matam aduda ising khong aduda ising ado asuki matik lubana maram moraduna lekha adusu mayek chin uri amadi ising khong aduda sana masugi nga singna prik prik sawu makai leiri mayam adugi marakta mamai ado nuntharaga makhutna ising khujok khujok kaladuna khorang liba ado ko ngana pa phina thaklami ising ado khujok manga taruk lokhat lokhatuna thaklabagi tungda amuksu ising ado khujok ama lokhat ke haduna tawba matamdadi aruba ising adugi mayek ising singna uriba leibak ado lengbadu uraklei adumna lenglakpa adu ubada amaiba achauba kari oirabano haiduna yengi munna asum yengruba matamdadi leibak marak aduda marang turangba ama urami marang turangba ado lengduna mathakta leiriba leibak sing ado kinthan khi aduga adumak lengduna satkhi haujikti marang turangba ado mayek singna uraba matam asidadi amaiba achobana ising khujok adugi manungda leiribado mayai oirap sauba larene haibase khangba ngamlami madu uraga amaiba achoba is hairaga khumphum khara tunglomda halli aduga matomta tapna soli hais aina ngasaidagi kari ising khongno nga othongwa yamna laikhedra haina khaluribasidi lareng matung ngain ba haibado oiredana sibu siramnida ai sidiba asi khaladuna mahak mafam marudagi thoklaki haiduna mamai no thorakpada mahaki matung aduda asugi matik songlami numikki mangal iyau yaudabi mamli su torami matam aduda karigumba makholama taraklami madu targa mahak asumna khalami is karino tariba makholasidi anak paswaida kaigumba asoba sa amadi leiba mali tawrise adudi ai karamna tawguni asumna khalaga mahak u amada karaga leirage haina khalami aduda koyeng yengpada u adusu mahakna kaaba yaba achoba amata yauromdi ayambana kege pambida yamna wangba ngakta kungna haurami madu ubada mahak amuke hena matha sarami mayumda leiba nupi masa sing ningsing laktuna matomta soli is ngasidi ai luredana kai asina sila sakhiba amadi laren asina pumjo jotkhiba haibasi soidrabani kaidongne tudi maru boina aina laklibasidi langchakpi leisabigi thawai asi manghanbagi damak laklibaniko adubu ai wena mangba tarabra tanja aduda kayado khara lapna khongbagi makhor taraklami maduda amaiba achoba sor sangno hontharaga asumna hairami kai asi lapthokhraba male aibu handuna kaigi maraksida chatkrabadi lambi sukhangdabanina kai asiga thingnaba yai aduna ai lain asina chaliba ising khong asigi marilasida chatkrage masida chatlabadi mine chatnaba lambi sodana tarani asomna amaiba achoba ising khong adugi marilda lipa laitena chatlami leng chatliba lain aduna mangonda kaidaurakadoribano haibagi akiba so leirami asumna lakpana ising khong maril adwa achoba nung amagi makhongda loisinlaki nung adom lomdagi ising atu centhorakpra haduna koyeng jingli adubu ising adugi nung adugi makhongda leiriba achoba makhul aduda changkhiba oirami marudagi mahak laren aduda munna yengduna leirami laren adusu asum changkhibana mamai adusu punna nungkha aduda changkhrei marudagi mahak tawpham khangda akoibada yengrakpadadi akoiba adusu asuki matik suglam adubu mafam masidana achoba ujau kharadi haurami mahak mabuk lamlakpadagi kibaga kariga haipong pambi amagi mathakta kakhatuna haipong khara hektuna sarga u mathak aduda adumak potharami mahakna ikap thorakpada atiyada tha thawar michak sing thoklamli mahak ngaihak tha thawar michak sing ado yengduna leirami asuna leiringai matam masida makhol ahuba amaga loinana hingai manam siling manam wang namlakhi makhol dugi maikaida mamai onduna jinglakpada ngasaiki ising changkhiba nungkha adudagi mai mahi mayamama kapthorakhi matamaduda amaiba achopa maya kaduna yingi aduga masindagi khanghauduna asumna thokhi leithibi wari asigi tara suba tangka matang asita luisinjari mathangi tangkakta kari kamdobage haibadu mayam punna ngaiminarasi mayam borui bada amukka hanna khurumjari